ड्रामा असिगी अहानबदा जोली कौबी नुपी अमना महाक हुइनाउदा ngang चैरदुना नंगना कदाई कदाई दगिनो युम मसिदा सिक सिकतुना पुसिलकलिबा पोट मयाम सिंग असिबु हंतक्ति नहाक लम यामना हेनगदौरी हायरदुना ngang चैरमी मसिदगी हुइनाउ अदुसु सुक्थदुना लैबगी मतौ अदुदा नुंगाइत्रदुना आइना खरा ngangbसिदा वरौरब्रा मतुंगददी असिगुम्बा थबक असि अमुहना तौगनु हायरदुना महाना हगुलक्तुना हुइनाउ अदुना चिक्तुना पुसिलखिबा मैजिक की खुजाय अदुदा मागी हुइ अदुना चाननबगी दमक्ता मचिनजा अदु लौथरक्तुना हाइरिबा खुजाय अदुदा हाप्तुना लैरमे मतमसिदा महाकी टीवीदा पाव अमा लाग्लमे महाकना पाव अदुबु येंगलुबा मतमदा चही लिसिंग कयागी ममांगदा निंथौ पालिंगै मतमगी सिजिनरंबा औजिक फावबगी ओइना असेंबा हिस्ट्री खंगद्रिबा खजाना अमा थेंगनरे हाइदुना जोलीना पाव अदुबु तारमे मसिदगी महाकना पावने हाइदुना तौरिबसिसु नुंगाइबा पाव अमा हेक लाक्ते हाइदुना लैरिंगै मतमदा महाकी हुइ अदुना मबुक लांबगी मवोंगदा मखुत सुट सुट नमलक्लमे मसिदगी महाकना लैथोक्तुना येंगुबदा महाकना थारंबा हुइगी मचिनजाकसिंग अदु यौरमदबदगी आइबु हौजिकता थारंबदाइने लोइना चाथोखरब्रा हाइरदुना अमुकसु हुइगी मचिनजाक अदुबु मैजिक की खुजाय अदुदा हाइदुना हापलमे अदुबु महाकना हापलिबा मचिनजाकसिंग अदुदी खुजाय अदुगी मनुंगदा लोइना चंगखिरमी असोमदना खुजाय असिगा मरी लैनना चही लिसिंगी ममांगदा हिस्ट्रीदा इदुना लैख्रबा अरीबा मतम अमा उलक्लमे मतम अचिदा यामना कुइना लान तौनरकपना मरम ओइरगा चाना थक्नबा अमदी इसिंगी अवाबा यामना कन्ना मायोक्नरमे मसिना मरम ओइरगा मखोइगी अवाबसी खरद ओइरबसु फनबा हाइरदुना खु कुलदुना सेनापति पीटरना महाकी मैजिक की खुजाय अदुबु दुक कैंडल कत्तुना खुरमदुना हाइजरमे ngasi अखोइगी प्रजासिंगी मथक्ता फत्रबसिंगना लांदारकपदगी चनिंगाई थक्निंगाई लैतदुना अवाबा तारिबसिंगी मथक्ता नोंग ताहंदुना अमदी आराम खौरांबसिंग असि कोहनबियु लोइना लोइनना थौना कया पीदुना येकनबसिंगबु माइथीबा पीबा ngaphanbiyu हाइदुना महाकी लांमीसिंगा लोइनना खुरुमदुना मैजिक की खुजाय अदुदा हाइजरमे मखोइना असुमना खुरुमदुना लैरिंगैदा नकल अमदना हौजिकी मतमदा हिंगलिबी जोली कौबी नुपी अदुना महाकी हुइ अदुना चाननबगी दमक्ता मैजिक की खुजाय अदुदा हाइजिलक्लिबा मचिनजाकसिंग अदु पीटरना खुरमलिबा खुजाय अदुदा लोइना थोरक्लमी मसिदगी पीटर अमदी महाकी लानमीसिंगा खुजाय अदुदा खुरमदुना हौगुलक्पा मतमदा खुजाय अदुदगी थोरक्लिबसिंग अदु महाकी मनाय अमना उबदगी अंगक्पनी हाइरदुना मयामदा हाइरक्लमी अखोइगी देवताना अखोइना हाइजरिबा अवाबसिंग असि ताबीबदगी खुजाय असिदगी करिगुम्बा खरा थोलक्ले हाइदुना हाइरक्खिरमी मसिदगी सेनापति पीटरनसु हराउना हौगुलक्तुना मैजिक की खुजाय अदुबु खुरुमजरदुना खुजाय अदुगी मनाक तमना चंगसिलक्तुना खुजाय अदुदा याउरिबा पोछक अदु करिनो हाइबदु लौखत्तुना येंगलमे मखोइदी हाइरिबा पोट अदु अमुक्ता उद्रिबा पोछक अमा ओइबनिना मसिबु करी ओइरिबा जानो हाइना मचिंदा मरुम मरुम सोलदुना हाइरिबा पोट अदु मनम नमदुना येंगलुबा मतमदा मसिदी चाबा याबा पोटनी हाइरदुना देवताना अखोइगी अवाबसी खंगबीबदगी चाननबा पीबीरक्लिबनी हाइना खल्लदुना महाकना चागे तौबदा महाकी लानमी अमना थिंगलदुना हाइरक्लमी फना देवताना पीरक्पा ओइरबसु पोछक असिगी मतांगदा अखोइना ममुत ताना खंगदबनिना खुदोंग थीबा तारकपसु याय करिगुम्बा खुदोंग थीखिबा तारगदि लाख अनि मुकी प्रजासिंग अमदी लिसिंग कुंथ्रा मुकी लानमीसिंगी पुंसी करमना ओहौगनी हाइरदुना अखोइदी सिरबसु हिंगबसु करिसु काइदे अदुना देवताना पीरक्लिबा पोछक असि आई हाना चादुना टेस्ट तौदुना येंगलगे करिगुम्बा मसिदा करिमत तौदबा तारगदि सेनापतिना अमुक चाबियु हाइरदुना हाइरिबा पोछक अदु महाकना चासिनखिरमी असुमा महाकना चादुना येंगलुबा मतमदा मसिदी थुमगी सरुकसु यावी महाउसु लै मनमसु यामना नुंसी मसिदी अंगकपनी हाइरदुना पुंसीदा मसिगुम्बा महाउ असि
ꯑꯃꯨꯛꯇ ꯆꯥꯈꯤꯗ꯭ꯔꯤ ꯑꯗꯨꯒ ꯁꯪꯁꯥꯔ ꯑꯁꯤꯗꯁꯨ ꯃꯁꯤꯒꯤ ꯄꯣꯠꯁꯛ ꯑꯁꯤꯒ ꯃꯥꯟꯅꯕ ꯂꯩꯔꯝꯒꯅꯤ ꯍꯥꯏꯕ ꯊꯥꯖꯗꯦ ꯍꯥꯏꯗꯨꯅꯁꯨ ꯍꯥꯏꯔꯛꯈꯤꯔꯝꯃꯤ ꯃꯁꯤꯗꯒꯤ ꯄꯤꯇꯔꯅ ꯆꯥꯕ ꯌꯥꯔꯦ ꯈꯪꯕꯗꯒꯤ ꯃꯌꯥꯝꯗ ꯌꯦꯟꯊꯣꯛꯇꯨꯅ ꯄꯤꯖꯅꯕ ꯇꯧ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤꯔꯝꯃꯤ ꯃꯁꯤꯗꯒꯤ ꯃꯅꯥꯏ ꯑꯗꯨꯅ ꯍꯨ ꯀꯨꯜꯂꯗꯨꯅ ꯁꯦꯅꯥꯄꯇꯤ ꯍꯥꯏꯅ ꯀꯧꯖꯔꯗꯨꯅ ꯉꯁꯤ ꯄꯤꯔꯛꯂꯤꯕ ꯄ꯭ꯔꯁꯥꯗꯤ ꯑꯁꯤ ꯗꯦꯕꯇꯥꯅ ꯁꯦꯅꯥꯄꯇꯤꯒꯤꯗꯃꯛꯇ ꯄꯤꯕꯤꯔꯛꯄꯅꯤ ꯃꯁꯤꯗꯕꯨ ꯑꯩꯈꯣꯏꯅ ꯀꯔꯝꯅ ꯆꯥꯒꯗꯧꯔꯤꯕꯅꯣ ꯃꯇꯝ ꯀꯨꯏꯅꯁꯨ ꯁꯦꯅꯥꯄꯇꯤꯅ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯆꯥꯗ ꯊꯛꯇꯕꯤꯗ ꯂꯥꯛꯈꯤꯕꯅꯤ ꯑꯗꯨꯅ ꯄ꯭ꯔꯁꯥꯗꯤ ꯑꯁꯤ ꯁꯦꯅꯥꯄꯇꯤꯅ ꯆꯥꯕꯤꯗꯨꯅ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯇꯥꯔꯤꯕ ꯑꯋꯥꯕ ꯑꯁꯤꯗ ꯄꯥꯡꯒꯜ ꯑꯣꯏꯗꯨꯅ ꯑꯩꯈꯣꯏ ꯃꯌꯥꯝꯕꯨ ꯀꯟꯕꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯖꯔꯨꯕꯗ ꯄꯤꯇꯔꯅ ꯇꯨꯃꯤꯟꯅ ꯂꯩꯌꯨ ꯍꯥꯏꯔꯗꯨꯅ ꯑꯩ ꯏꯁꯥ ꯏꯊꯟꯇꯒꯤ ꯀꯔꯝꯅ ꯈꯟꯒꯗꯧꯔꯤꯕꯅꯣ ꯃꯌꯥꯝꯅ ꯋꯥꯅ ꯂꯩꯔꯒ ꯑꯩꯅ ꯀꯔꯝꯅ ꯌꯦꯡꯗꯨꯅ ꯂꯩꯕ ꯉꯝꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯔꯛꯄꯗ ꯑꯁꯣꯝꯗꯅ ꯖꯣꯂꯤꯅ ꯍꯨꯏꯒꯤ ꯃꯆꯤꯟꯖꯥꯛ ꯑꯗꯨ ꯃꯦꯖꯤꯛꯀꯤ ꯈꯨꯖꯥꯏ ꯑꯗꯨꯗ ꯊꯜꯂꯨ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯄꯪꯍꯩꯗ ꯍꯩꯖꯤꯜꯂꯝꯃꯤ ꯃꯔꯝꯗꯤ ꯃꯍꯥꯛ ꯃꯦꯖꯤꯛꯀꯤ ꯈꯨꯖꯥꯏꯅꯤ ꯍꯥꯏꯕꯁꯤ ꯈꯪꯗꯕꯅꯤꯅ ꯃꯇꯝꯁꯤꯗ ꯃꯍꯥꯛꯅ ꯑꯩꯅ ꯑꯁꯨꯛ ꯌꯥꯝꯅ ꯄꯦꯀꯦꯠ ꯀꯌꯥ ꯑꯃ ꯍꯩꯔꯕ ꯐꯥꯎꯕ ꯍꯧꯖꯤꯛ ꯐꯥꯎꯕ ꯀꯔꯤꯃꯇ ꯊꯟꯕ ꯉꯝꯗ꯭ꯔꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯍꯥꯏꯅ ꯈꯜꯂꯗꯨꯅ ꯃꯁꯤꯗꯒꯤ ꯃꯍꯥꯛ ꯁꯥꯎꯅꯤꯡꯕ ꯑꯃ ꯐꯥꯎꯔꯛꯄꯗꯒꯤ ꯀꯌꯥꯝ ꯀꯨꯏꯅ ꯊꯟꯕ ꯉꯝꯗꯕꯒꯦ ꯍꯥꯏꯕꯗꯨ ꯌꯦꯡꯂꯒꯦ ꯍꯥꯏꯗꯨꯅ ꯑꯇꯣꯞꯄ ꯄꯦꯀꯦꯠ ꯑꯃꯃꯨꯛ ꯀꯥꯏꯔꯗꯨꯅ ꯍꯥꯏꯔꯤꯕ ꯃꯦꯖꯤꯛꯀꯤ ꯈꯨꯖꯥꯏ ꯑꯗꯨꯗ ꯑꯃꯨꯛꯀꯁꯨ ꯍꯩꯖꯤꯜꯂꯝꯃꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯍꯩꯔꯤꯕ ꯍꯨꯏꯒꯤ ꯃꯆꯤꯟꯖꯥꯛꯁꯤꯡ ꯑꯗꯨꯗꯤ ꯊꯟꯕꯗꯤ ꯂꯥꯏꯔꯗꯅ ꯈꯨꯖꯥꯏ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯂꯣꯏꯅ ꯆꯪꯈꯤꯕꯗꯨꯗ ꯃꯁꯤꯒꯤ ꯈꯨꯖꯥꯏ ꯑꯁꯤꯗꯤ ꯑꯉꯛꯄꯅꯤ ꯍꯥꯏꯔꯗꯨꯅ ꯀꯔꯤꯒꯤꯅꯣ ꯃꯥꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯊꯟꯕ ꯉꯝꯗ꯭ꯔꯤꯕꯁꯤꯕꯨ ꯐꯔꯦ ꯑꯗꯨꯗꯤ ꯑꯇꯣꯞꯄ ꯆꯥꯡꯌꯦꯡ ꯑꯃꯃꯨꯛ ꯇꯧꯔꯒꯦ ꯍꯥꯏꯔꯗꯨꯅ ꯈꯨꯖꯥꯏ ꯑꯗꯨꯕꯨ ꯂꯧꯈꯠꯇꯨꯅ ꯃꯄꯥꯟꯗ ꯑꯃꯨꯛ ꯄꯨꯗꯨꯅ ꯊꯣꯛꯈꯤꯔꯝꯃꯤ ꯑꯁꯣꯝꯗꯅ ꯁꯦꯅꯥꯄꯇꯤ ꯑꯗꯨꯒ ꯃꯅꯥꯏꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯃꯇꯝꯗ ꯖꯣꯂꯤꯅ ꯍꯩꯖꯤꯜꯂꯛꯈꯤꯕ ꯍꯨꯏꯒꯤ ꯃꯆꯤꯟꯖꯥꯛꯁꯤꯡ ꯑꯗꯨ ꯄꯤꯇꯔꯅ ꯅꯤꯡꯖꯔꯤꯕ ꯃꯦꯖꯤꯛꯀꯤ ꯈꯨꯖꯥꯏ ꯑꯗꯨꯗ ꯌꯥꯝꯅ ꯆꯥꯟꯅꯅ ꯑꯃꯨꯛꯀꯁꯨ ꯂꯣꯏꯅ ꯊꯣꯔꯛꯄꯒꯤ ꯃꯇꯧꯗꯨ ꯎꯕꯗ ꯄꯦꯟꯖꯔꯗꯨꯅ ꯗꯦꯕꯇꯥ ꯍꯥꯏꯅ ꯀꯧꯖꯔꯗꯨꯅ ꯑꯩꯈꯣꯏꯒꯤ ꯑꯋꯥꯕꯁꯤ ꯈꯪꯕꯤ ꯎꯕꯤꯕꯗꯒꯤ ꯑꯩꯈꯣꯏꯒꯤ ꯆꯥꯅꯅꯕ ꯄꯤꯕꯤꯔꯛꯄꯒꯤꯗꯃꯛ ꯊꯥꯒꯠꯆꯔꯤ ꯍꯥꯏꯗꯨꯅꯁꯨ ꯍꯥꯏꯈꯤꯔꯝꯃꯤ ꯃꯇꯝꯁꯤꯗ ꯃꯍꯥꯛꯀꯤ ꯃꯅꯥꯏ ꯑꯃꯅ ꯗꯦꯕꯇꯥꯅ ꯄꯤꯔꯛꯂꯤꯕ ꯄ꯭ꯔꯁꯥꯗꯤ ꯑꯁꯤ ꯂꯩꯔꯕꯅꯤꯅ ꯅꯣꯡ ꯅꯤꯅꯤꯗꯤ ꯑꯔꯥꯝ ꯈꯧꯔꯥꯡꯕ ꯑꯁꯤ ꯀꯣꯛꯂꯅꯤ ꯍꯥꯏꯗꯨꯅ ꯃꯌꯥꯝꯗ ꯍꯥꯏꯔꯛꯂꯝꯃꯤ ꯃꯁꯤꯗꯒꯤ ꯄꯤꯇꯔꯅꯁꯨ ꯄ꯭ꯔꯁꯥꯗꯤ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯅꯥꯏꯁꯤꯡꯗ ꯃꯌꯥꯝꯗ ꯄꯤꯖꯅꯅꯕꯒꯤꯗꯃꯛꯇ ꯁꯤꯟꯅꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯃꯅꯥꯏꯁꯤꯡꯗ ꯁꯤꯟꯅꯈꯤꯕꯗꯒꯤ ꯃꯦꯖꯤꯛꯀꯤ ꯈꯨꯖꯥꯏ ꯑꯗꯨꯗ ꯀꯔꯤꯃꯠꯇ ꯌꯥꯎꯗꯕꯒꯤ ꯃꯇꯧꯗꯨ ꯎꯕꯗ ꯃꯍꯥꯛꯀꯤ ꯃꯅꯥꯏ ꯑꯃꯅ ꯍꯥꯏꯔꯛꯂꯝꯃꯤ ꯉꯁꯤꯒꯤ ꯄ꯭ꯔꯁꯥꯗꯤ ꯑꯁꯤꯅ ꯅꯣꯡꯃ ꯅꯤꯅꯤꯗꯤ ꯆꯠꯅꯔꯒꯅꯤ ꯑꯗꯨꯕꯨ ꯃꯁꯤꯅ ꯍꯦꯛ ꯂꯣꯏꯈꯤꯕꯗ ꯑꯋꯥꯕ ꯑꯃꯨꯛ ꯃꯀꯣꯛꯇꯒꯤ ꯃꯥꯌꯣꯛꯅꯔꯒꯅꯤ ꯑꯗꯨꯅ ꯑꯃꯨꯛ ꯍꯟꯅ ꯗꯦꯕꯇꯥꯗ ꯄ꯭ꯔꯥꯊꯅꯥ ꯇꯧꯗꯨꯅ ꯃꯈꯥ ꯇꯥꯅ ꯄꯤꯕꯤꯔꯛꯅꯕ ꯑꯃꯨꯛ ꯍꯟꯅ ꯍꯥꯏꯖꯕꯅ ꯐꯔꯣꯏꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤꯔꯝꯃꯤ ꯃꯁꯤꯗꯒꯤ ꯃꯅꯥꯏ ꯑꯃꯅꯁꯨ ꯑꯆꯨꯝꯕ ꯋꯥꯐꯝꯅꯤ ꯍꯥꯏꯔꯗꯨꯅ ꯃꯇꯝ ꯀꯨꯏꯅ ꯂꯥꯟ ꯇꯧꯅꯔꯛꯄꯅ ꯑꯩꯈꯣꯏꯒꯤ ꯂꯩꯖꯔꯝꯕ ꯆꯥꯅ ꯊꯛꯅꯕ ꯄꯨꯝꯅꯃꯛꯁꯨ ꯂꯣꯏꯈ꯭ꯔꯕꯅꯤ ꯑꯗꯨꯒ ꯉꯁꯤ ꯐꯪꯂꯤꯕ ꯄ꯭ꯔꯁꯥꯗꯤ ꯑꯁꯤꯁꯨ ꯅꯨꯃꯤꯠ ꯅꯤꯅꯤ ꯃꯉꯥꯏꯔꯦ ꯆꯠꯀꯗꯕ ꯍꯥꯏꯗꯨꯅꯁꯨ ꯍꯥꯏꯔꯛꯈꯤꯔꯝꯃꯤ ꯃꯅꯥꯏ ꯑꯃꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯝꯃꯤ ꯆꯥꯅꯕ ꯑꯁꯤꯕꯨꯗꯤ ꯐꯔꯦ ꯑꯗꯨꯕꯨ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯔꯤꯕꯗꯤ ꯏꯁꯤꯡꯅꯤ ꯀꯔꯤꯒꯨꯝꯕ ꯏꯁꯤꯡ ꯑꯗꯨꯅ ꯂꯩꯕ ꯇꯥꯔꯒꯗꯤ ꯑꯔꯥꯝ ꯈꯧꯔꯥꯡꯕ ꯀꯣꯛꯍꯟꯕꯇ ꯅꯠꯇꯅ ꯏꯁꯤꯡ ꯑꯗꯨꯒꯤ ꯃꯇꯦꯡꯅ ꯌꯦꯟꯁꯥꯡ ꯅꯥꯄꯤ ꯀꯌꯥ ꯊꯥꯔꯕꯗꯤ ꯍꯧꯖꯤꯛ ꯆꯥꯅ ꯊꯛꯅꯕ ꯋꯥꯠꯂꯤꯕꯁꯤꯡ ꯑꯁꯤ ꯈꯔꯗ ꯑꯣꯏꯔꯕꯁꯨ ꯃꯦꯟꯈꯠꯄ ꯉꯝꯒꯅꯤ ꯍꯥꯏꯗꯨꯅꯁꯨ ꯍꯥꯏꯔꯛꯈꯤꯔꯝꯃꯤ ꯃꯁꯤꯗꯒꯤ ꯁꯦꯅꯥꯄꯇꯤꯅꯁꯨ ꯃꯈꯣꯏ ꯃꯌꯥꯝꯒꯤ ꯋꯥꯗꯨ ꯇꯥꯔꯕ ꯃꯇꯨꯡꯗ ꯃꯦꯖꯤꯛꯀꯤ ꯈꯨꯖꯥꯏ ꯑꯗꯨꯕꯨ ꯃꯐꯝ ꯆꯥꯅ ꯊꯝꯂꯗꯨꯅ ꯈꯨ ꯀꯨꯜꯂꯗꯨꯅ ꯈꯨꯔꯨꯝꯗꯨꯅ ꯍꯥꯏꯖꯔꯛꯂꯝꯃꯤ ꯉꯁꯤ ꯗꯦꯕꯇꯥꯅ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯆꯥꯅꯕ ꯄꯤꯕꯤꯔꯛꯂꯤꯕꯁꯤꯡ ꯑꯁꯤꯒꯤꯗꯃꯛꯇ ꯊꯥꯒꯠꯆꯔꯤ ꯍꯥꯏꯔꯗꯨꯅ ꯉꯁꯤ ꯑꯃꯨꯛ ꯍꯟꯅ ꯗꯦꯕꯇꯥꯒꯤ ꯃꯐꯝꯗ ꯍꯥꯏꯖꯒꯗꯧꯔꯤꯕ ꯋꯥꯐꯝ ꯑꯁꯤ ꯍꯥꯏꯐꯝꯗꯤ ꯊꯣꯛꯇꯕꯅꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯂꯥꯟꯃꯤ ꯑꯃꯗꯤ ꯄ꯭ꯔꯖꯥꯁꯤꯡ ꯑꯁꯤ ꯂꯥꯈ 2ꯒꯤ ꯃꯊꯛꯇ ꯍꯦꯟꯅ ꯂꯩꯕꯅ ꯆꯥꯅ ꯊꯛꯅꯕꯒꯤ ꯑꯋꯥꯕ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯥꯌꯣꯛꯅꯔꯦ ꯑꯗꯨꯅ ꯃꯇꯝ ꯀꯨꯏꯅ ꯅꯣꯡ ꯇꯥꯔꯛꯇꯕꯅ ꯏꯁꯤꯡꯒꯤ ꯑꯋꯥꯕ ꯂꯩꯔꯤꯕꯁꯤꯁꯨ ꯑꯃꯨꯛꯇ ꯀꯣꯛꯍꯟꯕꯤꯌꯨ ꯍꯥꯏꯗꯨꯅ ꯗꯦꯕꯇꯥꯒꯤꯗꯃꯛꯇ ꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯅꯨꯄꯤ ꯑꯉꯥꯡ ꯊꯤꯗꯅ ꯁꯦꯕꯥ ꯇꯧꯗꯨꯅ ꯂꯩꯖꯒꯦ ꯍꯥꯏꯗꯨꯅ ꯋꯥꯁꯛꯇꯨꯅ ꯈꯨꯔꯨꯝꯗꯨꯅ ꯍꯥꯏꯖꯔꯝꯃꯤ ꯃꯇꯝ ꯑꯁꯤꯗ ꯑꯁꯣꯝꯗꯅ ꯖꯣꯂꯤ ꯑꯗꯨ ꯃꯦꯖꯤꯛꯀꯤ ꯈꯨꯖꯥꯏ ꯑꯗꯨ ꯃꯄꯥꯟꯗ ꯄꯨꯊꯣꯔꯛꯇꯨꯅ ꯍꯨꯏꯒꯤ ꯃꯆꯤꯟꯖꯥꯛ ꯍꯥꯞꯄꯗ ꯊꯜꯂꯨ ꯌꯥꯗ꯭ꯔꯕꯅꯤꯅ ꯍꯧꯖꯤꯛꯇꯤ ꯏꯁꯤꯡ ꯑꯃꯨꯛ ꯍꯥꯞꯇꯨꯅ ꯌꯦꯡꯂꯒꯦ ꯍꯥꯏꯔꯗꯨꯅ ꯃꯍꯥꯛꯀꯤ ꯇꯨꯇꯤ ꯀꯣꯟꯖꯤꯜ ꯑꯗꯨꯗꯒꯤ ꯈꯨꯖꯥꯏ ꯑꯗꯨꯗ ꯏꯁꯤꯡ ꯍꯥꯞꯆꯤꯜꯂꯝꯃꯤ ꯃꯍꯥꯛꯅ ꯏꯁꯤꯡ ꯍꯥꯞꯆꯤꯟꯗꯨꯅ ꯌꯦꯡꯕ ꯃꯇꯝꯗꯁꯨ ꯈꯨꯖꯥꯏ ꯑꯗꯨꯗ ꯏꯁꯤꯡ ꯑꯗꯨꯁꯨ ꯊꯟꯕ ꯉꯝꯂꯝꯗꯦ ꯃꯍꯥꯛꯅ ꯌꯥꯔꯤꯕ ꯏꯁꯤꯡ ꯑꯗꯨ ꯈꯨꯖꯥꯏ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯂꯣꯏꯅ ꯆꯪꯈꯤꯔꯝꯃꯤ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯀꯔꯤ ꯃꯇꯧꯅ ꯇꯧꯔꯤꯕꯁꯤꯕꯨ ꯍꯥꯏꯔꯗꯨꯅ ꯈꯨꯖꯥꯏ ꯑꯗꯨꯕꯨ ꯂꯧꯈꯠꯇꯨꯅ ꯌꯦꯡꯂꯗꯨꯅ ꯅꯪꯅ ꯑꯗꯨꯛ ꯌꯥꯝꯅ ꯄꯣꯠꯆꯩ ꯍꯥꯞꯄꯗ ꯆꯜꯂꯕꯅꯤꯅ
ꯅꯪꯅ ꯉꯝꯕ꯭ꯔꯥ ꯑꯩꯅ ꯉꯝꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯌꯦꯡꯂꯒꯦ ꯍꯥꯏꯔꯗꯨꯅ ꯉꯁꯤꯗꯤ ꯅꯪꯅ ꯊꯟꯕ ꯉꯝꯗ꯭ꯔꯤ ꯐꯥꯎꯕ ꯅꯣꯡꯉꯥꯜꯂꯕꯁꯨ ꯉꯥꯟꯅ ꯌꯦꯡꯕ ꯇꯥꯔꯦ ꯍꯥꯏꯔꯗꯨꯅ ꯃꯍꯥꯛꯀꯤ ꯇꯨꯇꯤ ꯀꯨꯟꯖꯤꯡꯒꯤ ꯏꯁꯤꯡ ꯑꯗꯨ ꯑꯃꯨꯛ ꯍꯥꯞꯆꯤꯜꯂꯝꯂꯒ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯁꯣꯝꯗꯅ ꯁꯦꯅꯥꯄꯇꯤ ꯄꯤꯇꯔ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯂꯥꯟꯃꯤꯁꯤꯡꯒ ꯃꯦꯖꯤꯛꯀꯤ ꯈꯨꯖꯥꯏ ꯑꯗꯨꯗ ꯈꯨꯔꯨꯝꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯌꯥꯝꯅ ꯆꯥꯟꯅꯅ ꯖꯣꯂꯤꯅ ꯍꯥꯞꯆꯤꯜꯂꯛꯂꯤꯕ ꯏꯁꯤꯡꯁꯤꯡ ꯑꯗꯨ ꯃꯈꯣꯏꯒꯤ ꯃꯦꯖꯤꯛꯀꯤ ꯈꯨꯖꯥꯏ ꯑꯗꯨꯗ ꯊꯣꯔꯛꯄꯗꯨꯗ ꯃꯅꯥꯏꯁꯤꯡ ꯑꯗꯨ ꯌꯥꯝꯅ ꯉꯛꯄꯒ ꯂꯣꯏꯅꯅ ꯌꯥꯝꯅ ꯍꯔꯥꯎꯖꯈꯤꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯁꯦꯅꯥꯄꯇꯤ ꯄꯤꯇꯔꯅ ꯏꯁꯤꯡꯁꯤꯡ ꯑꯗꯨ ꯃꯤꯌꯥꯝꯗ ꯌꯦꯟꯊꯣꯛꯅꯕ ꯍꯥꯏꯗꯨꯅꯁꯨ ꯃꯍꯥꯛꯀꯤ ꯃꯅꯥꯏꯗ ꯍꯥꯏꯈꯤꯔꯝꯃꯤ꯫ ꯑꯁꯣꯝꯗꯅ ꯖꯣꯂꯤ ꯑꯗꯨ ꯃꯦꯖꯤꯛꯀꯤ ꯈꯨꯖꯥꯏ ꯑꯗꯨꯗ ꯏꯁꯤꯡ ꯌꯥꯟꯁꯤꯟꯗꯨꯅ ꯊꯅꯝꯂꯒ ꯅꯨꯃꯤꯠ ꯇꯥꯁꯤꯜꯂꯛꯄꯗꯒꯤ ꯃꯍꯥꯛ ꯄꯣꯊꯥꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯄꯣꯊꯥꯔꯕ ꯃꯇꯨꯡꯗ ꯅꯣꯡ ꯉꯥꯟꯊꯣꯔꯛꯄꯗꯒꯤ ꯍꯧꯒꯠꯂꯛꯇꯨꯅ ꯃꯍꯥꯛꯅ ꯌꯥꯗꯨꯅ ꯊꯅꯝꯂꯤꯕ ꯃꯦꯖꯤꯛꯀꯤ ꯈꯨꯖꯥꯏ ꯑꯗꯨ ꯏꯁꯤꯡ ꯑꯗꯨ ꯊꯜꯂꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯦꯡꯕ ꯊꯣꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯊꯟꯕꯗꯤ ꯂꯥꯏꯔꯗꯅ ꯏꯁꯤꯡ ꯑꯃ ꯐꯥꯎꯕ ꯌꯥꯎꯔꯝꯈꯤꯔꯝꯗꯦ꯫ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯈꯨꯖꯥꯏ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯌꯦꯡꯂꯗꯨꯅ ꯈꯨꯖꯥꯏ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯚꯨꯠꯀ ꯌꯥꯎꯔꯕ ꯖꯥꯠꯂꯥ ꯍꯥꯏꯗꯨꯅ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯌꯦꯡꯂꯝꯃꯤ꯫ ꯑꯁꯣꯝꯗꯅ ꯁꯦꯅꯥꯄꯇꯤ ꯄꯤꯇꯔꯅ ꯃꯍꯥꯛꯀꯤ ꯃꯔꯨ ꯑꯣꯏꯕ ꯆꯦ ꯈꯔ ꯂꯧꯊꯣꯔꯛꯇꯨꯅ ꯈꯨꯖꯥꯏ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯍꯥꯞꯇꯨꯅ ꯃꯩ ꯊꯥꯗꯨꯅ ꯑꯃꯨꯛꯀꯁꯨ ꯄ꯭ꯔꯥꯔꯊꯅꯥ ꯇꯧꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯑꯁꯨꯝꯅ ꯃꯩ ꯊꯥꯗꯨꯅ ꯍꯥꯞꯈ꯭ꯔꯤꯕ ꯎꯠꯁꯤꯡ ꯑꯗꯨ ꯑꯁꯣꯝꯗꯅ ꯖꯣꯂꯤꯅ ꯈꯨꯖꯥꯏ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯌꯦꯡꯗꯨꯅ ꯂꯩꯔꯤꯉꯩꯗ ꯎꯠꯁꯤꯡ ꯑꯗꯨ ꯃꯍꯥꯛꯀꯤ ꯈꯨꯖꯥꯏꯗꯒꯤ ꯊꯣꯔꯛꯇꯨꯅ ꯖꯣꯂꯤꯒꯤ ꯃꯃꯥꯏꯗ ꯂꯣꯏꯅ ꯀꯥꯝꯁꯤꯜꯂꯛꯈꯤꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯈꯖꯥꯅ ꯄꯤꯔꯛꯀꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯨꯔꯒ ꯑꯃꯨꯕ ꯎꯠ ꯑꯣꯏꯅ ꯀꯥꯝꯁꯤꯜꯂꯛꯂꯦ ꯍꯥꯏꯔꯗꯨꯅ ꯑꯃꯨꯛꯀꯁꯨ ꯈꯨꯖꯥꯏ ꯑꯗꯨꯗ ꯀꯔꯤ ꯌꯥꯎꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯂꯨꯕꯗ ꯑꯃꯨꯕ ꯎꯠꯁꯤꯡ ꯑꯗꯨ ꯃꯃꯥꯏꯗ ꯀꯥꯝꯁꯤꯜꯂꯛꯄꯗꯒꯤ ꯈꯨꯖꯥꯏ ꯑꯗꯨꯕꯨ ꯂꯪꯊꯣꯛꯂꯗꯨꯅ ꯅꯈꯣꯏꯒꯤꯁꯦ ꯑꯩꯕꯨ ꯀꯔꯦꯝꯅꯔꯤꯕ꯭ꯔꯥ ꯍꯥꯏꯔꯗꯨꯅ ꯀꯥꯎꯊꯣꯛꯈꯤꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯖꯣꯂꯤ ꯑꯗꯨ ꯌꯥꯝꯅ ꯁꯥꯎꯔꯗꯨꯅ ꯈꯨꯖꯥꯏ ꯑꯁꯤꯒꯤ ꯃꯊꯛꯇ ꯀꯔꯤ ꯇꯧꯁꯤꯒꯦ ꯈꯜꯂꯗꯨꯅ ꯃꯍꯥꯛꯅ ꯂꯩꯊꯣꯔꯛꯄꯗ ꯃꯍꯥꯛꯀꯤ ꯍꯨꯏ ꯑꯗꯨꯅ ꯆꯤꯛꯇꯨꯅ ꯂꯩꯔꯝꯂꯤꯕ ꯁꯥꯗꯣꯡ ꯑꯗꯨꯕꯨ ꯂꯧꯈꯠꯇꯨꯅ ꯃꯍꯥꯛꯅ ꯌꯥꯝꯅ ꯁꯥꯎꯅ ꯈꯨꯖꯥꯏ ꯑꯗꯨꯗ ꯊꯣꯝꯈꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯁꯥꯗꯣꯡ ꯑꯗꯨꯁꯨ ꯈꯨꯖꯥꯏ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯆꯪꯈꯤꯕꯒꯤ ꯃꯇꯧ ꯑꯁꯤꯗ ꯇꯧꯐꯝ ꯈꯪꯗ꯭ꯔꯗꯨꯅ ꯖꯣꯂꯤꯅ ꯐꯔꯦ ꯉꯁꯤꯗꯤ ꯅꯪꯅꯗꯤ ꯉꯝꯍꯜꯂꯣꯏ ꯍꯥꯏꯔꯗꯨꯅ ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨ ꯑꯐꯪ ꯑꯐꯪꯕ パイꯔꯗꯨꯅ ꯈꯨꯖꯥꯏ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯂꯪꯁꯤꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯂꯪꯁꯤꯜꯂꯤꯕꯁꯤꯡ ꯑꯗꯨ ꯊꯥꯡꯒꯠꯂꯛꯄꯗꯤ ꯂꯥꯏꯔꯗꯨꯅ ꯈꯨꯖꯥꯏ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯂꯣꯏꯅ ꯆꯪꯈꯤꯔꯝꯃꯤ꯫ ꯑꯁꯣꯝꯗꯅ ꯄꯤꯇꯔ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯅꯥꯏꯁꯤꯡꯒ ꯈꯨꯖꯥꯏ ꯑꯗꯨꯗ ꯈꯨꯔꯝꯗꯨꯅ ꯂꯩꯔꯤꯉꯩꯗ ꯖꯣꯂꯤꯅ ꯃꯍꯥꯛꯀꯤ ꯈꯨꯖꯥꯏ ꯑꯗꯨꯗ ꯌꯥꯝꯅ ꯁꯥꯎꯅ ꯊꯣꯝꯂꯛꯈꯤꯕ ꯁꯥꯗꯣꯡ ꯑꯗꯨ ꯄꯤꯇꯔꯅ ꯅꯤꯡꯖꯔꯤꯕ ꯈꯨꯖꯥꯏ ꯑꯗꯨꯗꯒꯤ ꯄꯥꯏꯊꯣꯔꯛꯇꯨꯅ ꯄꯤꯇꯔꯗ ꯄꯥꯟꯈꯤꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯃꯈꯣꯏꯒꯤ ꯃꯅꯥꯏꯁꯤꯡꯅ ꯌꯦꯛꯅꯕꯁꯤꯡꯅ ꯂꯥꯟꯗꯥꯔꯛꯂꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯃꯍꯥꯛꯀꯤ ꯃꯅꯥꯏ ꯑꯃꯅ ꯁꯥꯗꯣꯡ ꯑꯃ ꯇꯥꯗꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗꯒꯤ ꯃꯍꯥꯛꯅ ꯂꯧꯈꯠꯇꯨꯅ ꯃꯁꯤꯕꯨ ꯑꯁꯦꯡꯕꯔꯥ ꯃꯪꯂꯥꯂ ꯍꯥꯏꯔꯗꯨꯅ ꯃꯁꯤꯗꯤ ꯑꯁꯦꯡꯕ ꯁꯥꯗꯣꯡꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯖꯣꯁꯦꯐꯅ ꯑꯃꯨꯛ ꯃꯪꯂꯥ ꯅꯠꯇꯦ ꯍꯥꯏꯔꯗꯨꯅ ꯃꯁꯤ ꯄꯨꯝꯅꯃꯛꯁꯤ ꯁꯦꯅꯥꯄꯇꯤꯅ ꯊꯃꯣꯏ ꯁꯦꯡꯅ ꯅꯤꯡꯖꯕꯗꯒꯤ ꯗꯦꯕꯇꯥꯅ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯇꯝꯁꯤꯗ ꯃꯈꯣꯏꯅ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯅꯔꯤꯉꯩ ꯃꯇꯝꯗ ꯑꯃꯨꯛꯀꯁꯨ ꯃꯈꯣꯏꯒꯤ ꯈꯨꯖꯥꯏ ꯑꯗꯨꯗꯒꯤ ꯁꯥꯗꯣꯡ ꯑꯃꯒ ꯑꯃꯨꯛ ꯊꯣꯔꯛꯂꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯄꯤꯇꯔꯅ ꯍꯔꯥꯎꯅ ꯁꯥꯗꯣꯡ ꯑꯗꯨꯕꯨ ꯂꯧꯈꯠꯇꯨꯅ ꯗꯦꯕꯇꯥꯅ ꯁꯥꯗꯣꯡ ꯑꯃꯒꯁꯨ ꯄꯤꯕꯤꯔꯛꯂꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯖꯣꯁꯦꯐꯅ ꯁꯥꯗꯣꯡ ꯑꯗꯨꯕꯨ ꯄꯥꯏꯔꯗꯨꯅ ꯗꯦꯕꯇꯥꯅ ꯄꯤꯔꯛꯂꯤꯕꯁꯤ ꯌꯥꯝꯕꯕꯨꯗꯤ ꯌꯥꯝꯗꯦ ꯑꯗꯨꯕꯨ ꯗꯦꯕꯇꯥꯅ ꯄꯤꯔꯛꯈꯤꯕ ꯏꯁꯤꯡꯁꯨ ꯂꯩꯔꯕꯅꯤꯅ ꯏꯁꯤꯡ ꯑꯗꯨꯅ ꯁꯥꯗꯣꯡ ꯑꯁꯤꯕꯨ ꯁꯨꯞ ꯁꯦꯝꯗꯨꯅ ꯃꯌꯥꯝ ꯄꯨꯟꯅ ꯆꯥꯃꯤꯟꯅꯔꯕꯗꯤ ꯈꯔꯗ ꯑꯣꯏꯔꯕꯁꯨ ꯄꯨꯛ ꯊꯟꯕ ꯉꯝꯒꯅꯤ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯍꯔꯥꯎꯅ ꯍꯥꯏꯔꯛꯈꯤꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯄꯤꯇꯔꯅꯁꯨ ꯃꯈꯣꯏꯒꯤꯗꯃꯛꯇ ꯁꯥꯗꯣꯡ ꯄꯤꯕꯤꯔꯛꯄꯒꯤꯗꯃꯛꯇ ꯈꯨꯔꯨꯝꯖꯒꯦ ꯇꯧꯕꯗ ꯑꯃꯨꯛꯀꯁꯨ ꯃꯈꯥ ꯇꯥꯅ ꯖꯣꯂꯤꯅ ꯂꯪꯁꯤꯜꯂꯛꯈꯤꯕ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯊꯣꯔꯛꯂꯝꯃꯤ꯫ ꯃꯗꯨꯒꯤ ꯃꯇꯧꯗꯨ ꯎꯕꯗ ꯃꯈꯣꯏ ꯑꯃꯨꯛꯀ ꯍꯦꯟꯅ ꯍꯔꯥꯎꯈꯤꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯃꯥꯒꯤ ꯈꯨꯟꯅꯗꯨꯅ ꯆꯥꯕꯁꯨ ꯌꯥꯎꯅꯔꯝꯃꯤ꯫ ꯃꯈꯥ ꯇꯥꯅ ꯑꯁꯨꯝꯅ ꯆꯥꯅꯕ ꯀꯌꯥ ꯑꯃ ꯄꯥꯏꯁꯤꯜꯂꯛꯄꯁꯤꯗ ꯖꯣꯁꯦꯐꯅ ꯑꯃ ꯈꯨꯜꯂꯗꯨꯅ ꯄꯤꯇꯔꯗ ꯁꯦꯅꯥꯄꯇꯤ ꯍꯥꯏꯅ ꯀꯧꯖꯔꯗꯨꯅ ꯌꯣꯠꯀꯤ ꯀꯧꯇꯥ ꯑꯃ ꯌꯥꯎꯔꯛꯂꯤꯕꯁꯤꯅ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨ ꯑꯃꯨꯛꯇ ꯌꯦꯡꯕꯤꯌꯨ ꯍꯥꯏꯗꯨꯅꯁꯨ ꯄꯤꯔꯛꯈꯤꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯄꯤꯇꯔꯅ ꯅꯤꯛꯇꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯀꯧꯇꯥ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯌꯥꯎꯏ꯫ ꯃꯁꯤ ꯍꯥꯡꯗꯣꯛꯇꯨꯅ ꯑꯃꯨꯛꯇꯪ ꯌꯦꯡꯁꯤ ꯍꯥꯏꯔꯗꯨꯅ ꯀꯧꯇꯥ ꯑꯗꯨꯕꯨ ꯍꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗ
ꯇꯤꯟ ꯐꯤꯁꯀꯤ ꯃꯅꯝ ꯑꯗꯨ ꯇꯥꯕꯗ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯃꯇꯤꯟ ꯌꯣꯠꯄꯒ ꯂꯣꯏꯅꯅ ꯃꯅꯝ ꯑꯗꯨꯗ ꯆꯥꯅꯤꯡꯕꯅ ꯉꯥꯎꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯄꯤꯇꯔꯅ ꯃꯈꯣꯏꯒꯤ ꯗꯦꯕꯇꯥꯗ ꯄꯥꯎꯖꯦꯜ ꯑꯃ ꯄꯤꯒꯦ ꯍꯥꯏꯔꯗꯨꯅ ꯐꯤ ꯑꯉꯧꯕ ꯑꯃ ꯂꯧꯊꯣꯔꯛꯇꯨꯅ ꯇꯦꯕꯜ ꯑꯗꯨꯒꯤ ꯃꯊꯛꯇ ꯊꯝꯂꯗꯨꯅ ꯃꯍꯥꯛꯀꯤ ꯃꯈꯨꯠ ꯑꯗꯨꯕꯨ ꯃꯌꯥꯅ ꯆꯤꯛꯊꯠꯇꯨꯅ ꯏ ꯊꯣꯛꯍꯟꯗꯨꯅ ꯏ ꯑꯗꯨꯅ ꯗꯦꯕꯇꯥꯗ ꯊꯥꯈꯤꯅꯕ ꯄꯥꯎꯖꯦꯜ ꯑꯃ ꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯁꯣꯝꯗꯅ ꯖꯣꯂꯤ ꯑꯗꯨ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯂꯩꯕ ꯄꯣꯠꯆꯩ ꯄꯨꯝꯅꯃꯛ ꯈꯨꯖꯥꯏ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯂꯪꯁꯤꯟꯕꯗ ꯋꯥꯔꯗꯨꯅ ꯃꯥꯒꯤ ꯍꯛꯆꯥꯡꯗ ꯇꯩꯗꯨꯅ ꯆꯨꯗꯨꯅ ꯂꯩꯔꯤꯕ ꯍꯥꯃꯨꯛ ꯑꯗꯨꯕꯨ ꯌꯦꯡꯂꯗꯨꯅ ꯌꯥꯝꯅ ꯁꯥꯎꯅ ꯈꯨꯖꯥꯏ ꯑꯗꯨꯗ ꯁꯨꯒꯠꯂꯝꯂꯒ ꯃꯍꯥꯛꯀꯤ ꯇꯨꯇꯤ ꯀꯣꯟꯖꯤꯜꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯃꯥꯒꯤ ꯑꯃꯣꯠꯄꯁꯤꯡ ꯑꯗꯨ ꯆꯥꯝꯊꯣꯛꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯝꯁꯤꯗ ꯁꯦꯅꯥꯄꯇꯤ ꯄꯤꯇꯔꯅ ꯊꯥꯔꯛꯈꯤꯕ ꯄꯥꯎꯖꯦꯜ ꯑꯗꯨꯁꯨ ꯌꯧꯔꯛꯈꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯖꯣꯂꯤꯅꯗꯤ ꯁꯥꯎꯔꯗꯨꯅ ꯈꯨꯖꯥꯏ ꯑꯗꯨꯕꯨ ꯈꯣꯡꯄꯥꯛꯅ ꯀꯥꯎꯊꯣꯛꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯀꯥꯎꯊꯣꯛꯄ ꯃꯇꯝꯗ ꯄꯤꯇꯔꯅ ꯊꯥꯔꯛꯂꯤꯕ ꯄꯥꯎꯖꯦꯜ ꯑꯗꯨ ꯃꯍꯥꯛꯅ ꯊꯦꯡꯅꯈꯤꯔꯝꯃꯤ꯫ ꯃꯁꯤꯕꯨ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯄꯥꯗꯨꯅ ꯌꯦꯡꯂꯝꯃꯤ꯫ ꯄꯥꯎꯖꯦꯜ ꯑꯗꯨꯗ ꯏꯔꯛꯂꯤꯕ ꯃꯔꯣꯜ ꯑꯗꯨꯅ ꯗꯦꯕꯇꯥꯅ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯄ ꯌꯥꯝꯅ ꯊꯥꯒꯠꯆꯔꯤ ꯍꯥꯏꯔꯗꯨꯅ ꯑꯗꯨꯕꯨ ꯃꯈꯥ ꯇꯥꯅ ꯃꯇꯦꯡ ꯄꯥꯡꯕꯤꯅꯕ ꯍꯥꯏꯖꯔꯤꯕꯁꯤ ꯍꯥꯏꯐꯝꯗꯤ ꯊꯣꯛꯇꯕꯅꯤ꯫ ꯃꯁꯤꯒꯤꯗꯃꯛꯇ ꯉꯥꯛꯄꯤꯌꯨ ꯍꯥꯏꯔꯗꯨꯅ ꯑꯩꯈꯣꯏꯒꯤ ꯂꯝ ꯑꯁꯤꯗ ꯐꯠꯇ꯭ꯔꯕ ꯃꯤꯑꯣꯏꯁꯤꯡꯅ ꯂꯥꯟꯗꯥꯔꯛꯄꯗꯒꯤ ꯃꯇꯝ ꯀꯨꯏꯅ ꯂꯥꯟ ꯇꯧꯅꯔꯛꯄꯅꯁꯨ ꯃꯔꯝ ꯑꯣꯏꯔꯒ ꯆꯥꯅꯤꯡꯉꯥꯏ ꯊꯛꯅꯤꯡꯉꯥꯏ ꯂꯩꯇꯕꯅ ꯄ꯭ꯔꯖꯥ ꯀꯌꯥ ꯑꯃꯁꯨ ꯆꯔꯥ ꯍꯦꯟꯕꯗꯒꯤ ꯁꯤꯕ ꯀꯌꯥ ꯌꯥꯎꯅꯔꯦ꯫ ꯑꯗꯨꯅ ꯃꯁꯤꯒꯤꯗꯃꯛꯇꯁꯨ ꯗꯦꯕꯇꯥꯅ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ, ꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯗꯦꯕꯇꯥꯒꯤ ꯁꯦꯕꯥ ꯇꯧꯗꯨꯅ ꯂꯩꯖꯒꯦ, ꯊꯋꯥꯏ ꯊꯥꯎ ꯍꯥꯏꯔꯕꯁꯨ ꯊꯥꯗꯣꯛꯆꯒꯦ ꯍꯥꯏꯅ ꯏꯗꯨꯅ ꯊꯥꯔꯛꯈꯤꯕ ꯄꯥꯎꯖꯦꯜ ꯑꯗꯨ ꯖꯣꯂꯤꯅ ꯄꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯄꯥꯔꯨꯕ ꯃꯇꯝꯗ ꯃꯁꯤꯕꯨ ꯀꯔꯝꯕ ꯃꯇꯝꯒꯤ ꯀꯔꯝꯕ ꯌꯨꯒꯀꯤ ꯃꯇꯝꯅꯣ ꯍꯥꯏꯔꯗꯨꯅ ꯃꯣꯏꯒꯤꯁꯦ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯍꯟꯅ ꯁꯥꯟꯅꯔꯛꯂꯤꯕꯅꯤ ꯍꯥꯏꯔꯗꯨꯅ ꯄꯥꯎꯖꯦꯜ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯊꯥꯖꯗꯕꯗꯒꯤ ꯂꯪꯊꯣꯛꯈꯤꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯈꯨꯖꯥꯏ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯑꯃꯨꯛ ꯍꯟꯅ ꯑꯩꯉꯣꯟꯗ ꯐꯠꯇꯕ ꯂꯪꯁꯤꯜꯂꯛꯄ ꯇꯥꯔꯒꯗꯤ ꯌꯨꯝ ꯑꯁꯤꯗꯒꯤ ꯅꯪꯕꯨ ꯂꯥꯛꯇꯨꯅ ꯂꯪꯊꯣꯛꯈꯤꯒꯗꯕꯅꯤ ꯍꯥꯏꯗꯨꯅꯁꯨ ꯈꯨꯖꯥꯏ ꯑꯗꯨꯗ ꯍꯥꯏꯈꯤꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯋꯥꯈꯜ ꯑꯃꯃꯨꯛ ꯈꯜꯂꯗꯨꯅ ꯃꯈꯣꯏꯅ ꯊꯥꯔꯛꯂꯤꯕ ꯄꯥꯎꯖꯦꯜ ꯑꯁꯤ ꯏꯅ ꯏꯗꯨꯅ ꯊꯥꯔꯛꯂꯤꯕꯅꯤꯅ ꯀꯔꯤꯒꯨꯝꯕ ꯃꯁꯤꯅ ꯑꯆꯨꯝꯕ ꯑꯣꯏꯔꯝꯂꯒꯗꯤ ꯑꯩꯁꯨ ꯃꯈꯣꯏꯒꯤꯗꯃꯛꯇ ꯑꯉꯝꯕ ꯈꯔ ꯃꯇꯦꯡ ꯇꯧꯕ ꯌꯥꯏ ꯍꯥꯏꯅ ꯈꯜꯂꯗꯨꯅ ꯃꯍꯥꯛꯅ ꯈꯨꯖꯥꯏ ꯑꯗꯨꯕꯨ ꯂꯧꯈꯠꯇꯨꯅ ꯃꯈꯣꯏꯒꯤ ꯒꯣꯗꯥꯎꯟꯗ ꯆꯪꯂꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯒꯣꯗꯥꯎꯟꯗ ꯆꯪꯂꯛꯇꯨꯅ ꯏꯃꯥ ꯄꯥꯕꯨꯡꯅ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯂꯧꯁꯤꯟꯗꯨꯅ ꯊꯝꯂꯝꯕ ꯆꯦꯡ ꯍꯋꯥꯏ ꯑꯇꯥꯁꯤꯡ ꯑꯁꯤ ꯃꯁꯤ ꯑꯣꯏꯅ ꯄꯤꯕꯤꯔꯒꯦ ꯍꯥꯏꯅ ꯈꯜꯂꯗꯨꯅ ꯃꯍꯥꯛꯅ ꯄꯥꯏꯔꯤꯕ ꯃꯦꯖꯤꯛꯀꯤ ꯈꯨꯖꯥꯏ ꯑꯗꯨꯕꯨ ꯃꯈꯥꯗ ꯊꯝꯂꯗꯨꯅ ꯃꯍꯥꯛꯀꯤ ꯒꯣꯗꯥꯎꯟꯗ ꯂꯩꯔꯤꯕ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨ ꯈꯨꯖꯥꯏ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯍꯥꯞꯆꯤꯟꯕ ꯍꯧꯈꯤꯔꯝꯃꯤ꯫ ꯑꯁꯨꯝ ꯇꯧꯗꯨꯅ ꯒꯣꯗꯥꯎꯟ ꯑꯗꯨꯗ ꯂꯩꯔꯤꯕ ꯄꯣꯠꯆꯩ ꯈꯨꯗꯤꯡꯃꯛ ꯈꯨꯖꯥꯏ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯂꯣꯏꯅ ꯍꯥꯞꯆꯤꯟꯈꯤꯔꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯑꯋꯥꯕꯗꯨ ꯈꯔꯗ ꯑꯣꯏꯔꯕꯁꯨ ꯃꯇꯦꯡ ꯑꯣꯏꯅꯕ ꯍꯥꯏꯗꯨꯅ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯍꯥꯞꯆꯤꯟꯈ꯭ꯔꯤꯕ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨ ꯄꯤꯇꯔꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯂꯣꯏꯅ ꯌꯧꯔꯛꯂꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯌꯥꯝꯅ ꯍꯔꯥꯎꯖꯔꯗꯨꯅ ꯃꯅꯥꯏ ꯑꯃꯅ ꯑꯇꯥ ꯑꯗꯨꯕꯨ ꯄꯥꯏꯔꯗꯨꯅ ꯁꯦꯅꯥꯄꯇꯤꯗ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯁꯨꯛ ꯐꯖꯈ꯭ꯔꯕ ꯑꯇꯥ ꯑꯁꯤꯗꯤ ꯄꯨꯟꯁꯤꯗ ꯑꯃꯨꯛꯇ ꯊꯦꯡꯅꯗ꯭ꯔꯤ ꯍꯥꯏꯔꯗꯨꯅ ꯑꯇꯣꯞꯄ ꯑꯇꯩꯁꯨ ꯌꯦꯡꯖꯗꯨꯅ ꯍꯔꯥꯎꯅ ꯁꯦꯅꯥꯄꯇꯤꯗ ꯋꯥꯔꯤ ꯁꯥꯖꯔꯝꯃꯤ꯫ ꯄꯤꯇꯔꯅꯁꯨ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯗꯦꯕꯇꯥꯅ ꯊꯥꯕꯤꯔꯛꯄꯒꯤꯗꯃꯛꯇ ꯈꯨꯔꯨꯝꯖꯗꯨꯅ ꯊꯥꯒꯠ ꯋꯥꯍꯩ ꯀꯌꯥ ꯁꯤꯖꯤꯟꯅꯗꯨꯅ ꯃꯈꯣꯏꯒꯤ ꯗꯦꯕꯇꯥꯗ ꯍꯥꯏꯖꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯖꯣꯁꯦꯐꯅ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨꯕꯨ ꯌꯦꯡꯂꯗꯨꯅ ꯃꯁꯤꯗꯒꯤ ꯍꯦꯟꯅ ꯑꯃꯨꯛꯀ ꯄꯤꯕꯤꯔꯛꯅꯕ ꯄ꯭ꯔꯥꯊꯅꯥ ꯇꯧꯁꯤꯔꯥ ꯍꯥꯏꯅ ꯍꯪꯒꯠꯆꯔꯨꯕꯗ ꯁꯦꯅꯥꯄꯇꯤ ꯄꯤꯇꯔꯅ ꯂꯩꯊꯣꯔꯛꯇꯨꯅ ꯖꯣꯁꯦꯐꯇ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯗꯦꯕꯇꯥꯅ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯑꯁꯨꯛ ꯌꯥꯝꯅ ꯄꯤꯕꯤꯔꯛꯂꯕꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯑꯩꯈꯣꯏꯅ ꯀꯔꯝꯅ ꯍꯥꯏꯒꯅꯤ? ꯃꯁꯤꯒꯤ ꯃꯍꯨꯠꯇ ꯑꯩꯈꯣꯏꯅ ꯉꯝꯖꯕ ꯑꯩꯈꯣꯏꯒꯤ ꯑꯔꯩ ꯑꯔꯩꯕ ꯗꯦꯕꯇꯥꯗ ꯀꯠꯄꯤꯕꯅ ꯐꯒꯅꯤ꯫ ꯃꯈꯥ ꯇꯥꯅ ꯑꯋꯥꯕ ꯀꯌꯥ ꯂꯥꯛꯂꯕꯁꯨ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯅꯕ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯃꯥꯒꯤ ꯑꯔꯩꯕ ꯁꯅꯥ ꯂꯩꯕ ꯃꯤꯅ ꯁꯅꯥ ꯀꯠꯅꯔꯝꯃꯤ, ꯂꯣꯀꯦꯠ ꯂꯩꯕ ꯃꯤꯅ ꯂꯣꯀꯦꯠ ꯀꯠꯅꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯅꯥꯏ ꯑꯇꯩꯁꯤꯡꯁꯨ ꯃꯥꯒꯤ ꯑꯔꯩꯕ ꯁꯅꯥꯀꯌꯥ ꯄꯨꯊꯣꯔꯛꯇꯨꯅ ꯃꯦꯖꯤꯛꯀꯤ ꯈꯨꯖꯥꯏ ꯑꯗꯨꯗ ꯀꯠꯅꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯄꯤꯇꯔꯅꯁꯨ ꯃꯍꯥꯛꯀꯤ ꯃꯃꯜ ꯌꯥꯝꯂꯕ ꯂꯣꯀꯦꯠ ꯑꯗꯨꯁꯨ ꯃꯦꯖꯤꯛꯀꯤ ꯈꯨꯖꯥꯏ ꯑꯗꯨꯗ ꯍꯥꯞꯇꯨꯅ ꯀꯠꯂꯝꯃꯤ꯫ ꯃꯇꯝꯁꯤꯗ ꯃꯍꯥꯛꯀꯤ ꯃꯅꯥꯏ ꯑꯃꯅ ꯑꯩꯈꯣꯏꯅ ꯀꯠꯂꯤꯕ ꯑꯁꯤꯅꯕꯨ
देवताना पेलमगद्रा हाइरकपदा जोसेफना अमुक हाइरकलमे अखोइना कल्लिबसिदी मंगोंददी करिसु नत्ते अखोइनाबु थमोय सेंगना निंजरबदी लाचरबदी महांगना सोइदनमकी अखोइगी अवाबा पुंनमक उबीगनी हाइना हाइनरिङै मतमदा मखोइगी लानमी अमना खोंयांग थुना चेंसिलक्तुना येकनबसिंगना लांदाबा हौरकले हाइदुना हाइरखिरमे असोमदना जोली अदु मैजिक की खुजाय अदुदा पोचै कया हापचिलुबगी वारदुना हौजिकती गोदाम की स्टॉक सु लोइना लोइख्रे हारदुना ngahak pothaba oina sa thakke tawringaida mapandagi thong thilakpadagi mahakna kana oiraba jano hareduna thong adubo hangdoktuna yengluba matamda makhoigi mapana hinglingai matamda mapagi company da thabak tawminaramba miyoising adu changlaktuna joli gi yum adubo yamna harauna koyeng yengduna yamna usittabagi mawongda changlaktuna famduna lairame masidagi jolina makoida hairaklamme aikhoigi pabungna aigi damakta thambiramba company adusu nakoi machen yenaduna loisinbikre aduga amuk nakoina mafam asida laglibasi karigino haina hanglubada miyoising aduna sen thauba laglibani haina hairaklamme masidagi jolina amuk kari matangi selno haina hanglubada nangi pabungna hingligai matamda aikoidagi $4 million lawki haiduna हाइरखिरमे मसिदगी जोलीना अमुक अइगी पबुंगना नखोइदगी पैसा पुखि हाइबा हाइरदुना अइखोइगी पबुंगना कंपनी अदु चलाइरिङै मतमदा अइखोइदगी नखोइना कयाम कानबा लौथोकी हाइबदु पबुंगना नखोइदगी लौखि हाइबा $4 million अदुदगी हेना नखोइना सरुक चामे हेना लौथोखरबनी हाइना हाइरकपदा सेन थौबा लाग्लिबा मियोय अदुना नंगना हाइरिबदुना अचुंबो ओइबा तारगदी अइखोइना लौखि हाइबगी रिसिप्ट लैब्रा पीदुना ताओ हाइदुना हाइरखिरमे मसिदगी सेल थौबी लाक्पी नुपी अदुना अमुक हाइरकलमे हौजिक फाउबा सेल पाइबा अमगी मचा नुपीगुमना खल्लिबा माले हाइरदुना जोलीदा रिसिप्ट अमा पीरदुना हाइरिबा रिसिप्ट असी नंगी पाबुंगना अखोइदगी लौखिबगी रिसिप्टनी अदुगा मतम चाना सिंगक्तबगी सेंदोइगा सिलेपका पुन्ना $10 million तारे करिगुम्बा नंगना सिंगबा ngamdragadi पैसा अदुगी ममल ओइना युम असी अखोइदा सिन्नरो हाइदुना हाइरखिरमे मसिदगी नुपा अमना अमुक नंगी युम असी योनखिबा तारगदी नंगी लैफमसु लैररोय मदुमक्सु येंगबा नुंगाइते अदुना नंगी दमक्ता फ्लैट अमसु लैदुना थमलबनी करिगुम नंगना फ्लैट अदुदा लैगे हाइरबदी अइना हाइबा वा अमा नंगना याबा ताबनी मदुदी मसिदा उरिबा अहल असिगा लुहोंगदबनी हाइदुना करिमनदुना हाइरकलमे मसिदगी जोलीना अमुक वाथी nganglanu हाइरदुना नखोइगी पैसादु खक्ता नत्रो सिंगदोरिबसी अइना सोइदना सिंगनी हाइदुना हाइरखिरमे मसिदगी सेल थौबी लाक्पी नुपी अदुना नथौना यामना लैरबनीना नुमी हुमनीगी मतम थागे करिगुम्बा नुमी हुमनीसिगी मनुंगदा सिंगबा ngamdaba तारगदी युम असी थादोक्तुना यामना थुना चटखिगदबनी हाइरखिरमे मसिदगी जोलीनासु सोइदनमक्की पीगनी हाइरदुना हौजिकती वारी लोइरबनीना युम असी थादोक्तुना यामना थुना चटपीखिबा यारनी हाइदुना हाइरखिरमे मसिदगी नुपा अदुनासु साउना हगुलक्तुना फारे फारे नुमी हुमनीगी मतुंगदा अमुक येंगनबा तारे हाइरमनगा चटखिरमे मसिदगी महांगना मपाना सेल लौखि हाइबगी रेसिप्ट कॉपी अदु महांगना मुन्ना येंगलुबा मतमदा महाकी मपागी हैंड राइटिंग गे सिग्नेचर अदु यौरंबा थेंगनखिरमे मसिदगी महांगना मथा सारदुना असुक याम्बा पैसा असिदी नुमी हुमनीदा करमना सिंगनी था कया चंगना तालबसु मसिदी सिंगबा ngamgani हाइबा थाजदे हाइना खल्लदुना अइगी दमक्ता पाबुंगना थंबीरंबा कंपनी अदुसु मखोय मयामना लौतुनदुना मांगहन बिखरे हौजिकती अइदी कदाइदगी सेलना मखोइगी पैसा असी करमना सिंगनी अइगी युम असी तसेंगना मखोइना लौबी खरगद्रा हाइना खनबदा यामना मथा साना करी तौसिगे हाइना famduna lairingai matamda magic ki khujai adudagi phanglakkiba paujel adu ubadagi mahakna thakiba pochai sing adugi damakta kari paujel amuk lakpano yenge haiduna changlaktuna yengluba matamda khujai adugi manungda sana kaya ama yauramba adu mahakna thengnakhirame asumna yamna thajadana sana kaya ama khujai adugi manungda yaurambaduda mahak ngatpaga loinana yamna harau jakhirame मखा ताबदी मथंगी एपिसोड अमुक मियेंग तामिनसी ngasi gi boinadi matang asida loisinjage loina loinana
ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯗꯕ ꯌꯥꯎꯔꯒꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯤꯟꯕꯤꯔꯝꯃꯣ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯄꯣꯔꯠ ꯇꯧꯕꯤꯕ ꯑꯣꯏꯅ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯈꯥ ꯇꯥꯅ ꯚꯤꯗꯤꯑꯣ ꯁꯦꯝꯕ ꯃꯇꯝꯗ ꯑꯩꯉꯣꯟꯗꯁꯨ ꯊꯧꯅꯥ ꯑꯃ ꯑꯣꯏꯅꯅꯕꯒꯤꯗꯃꯛꯇ ꯀꯔꯤꯒꯨꯝꯕ ꯗ꯭ꯔꯃꯥ ꯑꯁꯤꯗ ꯋꯥꯍꯩ ꯋꯥꯇꯥꯗ ꯑꯁꯣꯏꯕ ꯑꯍꯦꯟꯕ ꯑꯋꯥꯠꯄ ꯌꯥꯎꯔꯒꯁꯨ ꯑꯄꯪꯕꯅꯤ ꯈꯟꯗꯨꯅ ꯉꯥꯛꯄꯤꯅꯕ ꯍꯥꯏꯗꯨꯅꯁꯨ ꯑꯃꯨꯛ ꯍꯟꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯗꯨꯅ ꯍꯥꯏꯖꯔꯤ ꯃꯁꯤ ꯍꯥꯏꯔꯒ ꯃꯌꯥꯝꯗꯒꯤ ꯀꯥꯏꯅꯅꯕ ꯑꯃꯨꯛ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫